Mapan suba tangkak Manglan nang dilay chilni Wakhagi hang laba atiyada Nang nasin batungduna uhalli uruidaba kaya Karigi manglan saktamno Kari wabo haining liba Kari na pau tamduna Karigi na dom kapliba Mangmangli Ningthemsana Yamna kiba manglan ama Mikap thokning labuso Haudok pinaba laytaba manglan Karigi asu wariba Taibang pau na kaphalli Lairik ama ui Makhum yaudaba lairik ni Manuscript amakum Marol naituna Upu aduging piklaba kachil amada Kanana yingbidabakum taaduna layri Ichay-chayba manglan oibana nakal amada ui I tayraba mahagi makut adobo Masana yingsaduna kapliba Natte Nahan mingselda ukiba sakmanabi adu natte Ngasi oiriba Ningthemsana masamag asini Konong amuk ui Maigay khuding may na chakpagi Amuk su ui Yam na mamba mapam amada Mama na mabukaw du na kapagi Thangnaba maikay da ui Pumnamak na sido na laybagi Mapa, mama, mabung Loyumba high school amadi sudesana Mikup adu magtada Yam na waraba manglan amadagi Mikap thorai Ningthemsana Phuk hagotu na mikup khara phammi Phamum nakan gi table adu da layriba ising class tu lamlaga Makum hangdok tu na thai Sordu chaning tarabada Maithong du laidu na yengi Nongan phum tauramle Ahing nong ta kiwa mali Haksang da taying ba Nungshit ama phaurai Ngasi medjor na konung da chatkadabani hairamba aduda Ningthemsana amuk hipchin kidre Hawgatu na washroom changlaga konungi da magsiyam saki Ningthemsana bu sak khanglakpa mikuptagi Robert mama ibe mada takpa leptri Mitsuda suwa phamdu ya school da haudokna bahotnaki Adobu Ningthemsana bu pamdrabasu Robert ki luhongbagi matang haudorakpada Ahan akon mathang manaw naigani haiba ya school gi wahaina magi wari lefanki Telephone tawrabasu sinu khakta pairai Numit adudagi Ningthemsana ga wari saba phangkidabaduda Robert yamna langtaknai Ton gidi haina aroiba wari sakhre khanduna mabu amuk ningsingludre Adubu ton ngasi ayuk anganbadagi kana khangandana thokhiba aduna imung adudi mahi langnei Thabadi kapluraga famli Leona changsinduna mamai manakta tapna famthaduna hai Mama Ton du mamogi nakta matam khra lairunina cheda iramle Yam khanjilurano Horen chatlaga laururasi Wahaidu da thaba machada saurai Kari gi horen chatkani Masibu tap thaba yaba wara Angang adu na chatkrido Kari maramgino Kari pendaba laibana no hanglubado Aikhoigi thawni Ma angang na trabani mama Aikhoi na angang amagum loinarabaso Afafata masa khanglabani Aikhoi da haiba yadaba Hainingdaba wasu lairamgani Angang do adum na lagthuk laikhoi laiba angang na tini ibungo Aisu yengi khana yengbani Mana asumna nungaitana lairibase Sanana yumsida lairani haiduna lakpa numittagini Manaw nupini haiduna Harau nomada suwari sabidabaduda Thamoi soktuna tawribani Khangde Sana asibu kamdawgadabano Aikhoigi kari itaw utlaga Mana pengadabano khangdre Leodo khumludre Adubu mana khangi Ningthemsana gi moongna Tona nungaitaba natti haiba Mamagi maray aduso mana saurude Adobo Ningthemsana bo khasiktang lapthoktuna thambibagi masu mamada kharadi warawi Adobo kari di hairuni Ma masa phauba machaladuda themjinba heidri Asung ngahak leiramlaga phamlambadagi hogutli
Mamoy manak chatpado ay di yaurarege. Ining thau pabong na dinner chasi na kaubudo ngasini. Mama hoy chatrasu ay ama yaudabadi haunadre. Hairam lagaliyo sa tumin na thokre. Una mamsin kiba atiyani. Numidang kamthing na mamba adudi natte. Adobo numidang wairam mamay oiba na konungi musiba maingal na maikay kuding tankre. Ying luba maikay kuding pukning bu inghan mangamba konung adugi rasi aduna mafam duda layriba mi kuding mag kalengi maysa fangande. Menjor galoina na lakpa sanay bi masu yorakle. Menjor di thabak ama chatkani hairam laga makoy ani thongzil dagi kainay. Asum lai Helen sana mathang layriba macha ibungogi chamber sing lamduna. Konung manung ni hairabasu macha ibungo ahumgi chamber ado yai school amadi loyumbagi chamber dagi yamna lapnay. Loyumbasu yai school ga thoina naknade. Magi oiba sangsar amada khaidoknaduna leinaba ngakto oibana. Asum lakpana mapham ama yaurai. Thongal adudi heklan thoktuna chatpa ngamde napido. Fana kuina yengduna leplamlaga Helen. Chatlagi khanna mangda yengi. Adobu tungdagi mabu kaurai. Sana. Adumna mabu kaubado kanagumba ama oirabay ningduna Helen pingna laithorai. Tayo na bada Robert leplammi. Nupa adusu changsilagtuna hairei. Telephone supaide nang buwag changamdabra. Helen masado pura lay thorak laga khummi. University chathok chasin tawbanina halakpaga wadu ni hekta pathai. Karigi telephone torakpano. Thengnari haiba yaradi haibiyo. Khanglap lapthokiba matawduda Robert nungaisade khawtak charabasu khummi. Sum achamba wari saning bagini. Nahande aisu ingaw duna haibada fazadaba wayam haikramale. Ningsing lai Helen luhong si haiduna hainakibado. Masu waphamdu naina ningdana leplinge boy prap changsilak laga hai. Dinner ga yaururanu nang aiga thabok chalase. Pharaktuda Robert songning na yengi. Adobo boy de Helen sanada onsinduna hai. Hai, medium pongi ko. Angang oiringay sana minaraaga chawraga kausinay ko. Helen nokladuna khummi. Nang nakaudabagi kaudabani. Ahidi mina kaudradi kaubahayte khangdra. Boy suwari do makhata na sana ningbani. Adobo matang chadre khalladuna magi athuba thabak adogi Robert puching laga pukre. Anidu na chatkibado Helen sana yenghawi. Hanjin yeng labasu. Ma Robert tanattaba wakhal khan mangamdre. Fana kuina leplam laga dinner hall adom da changlei. Marai bakna thiriso pumna magphamduna leiramle. Mi singdu obada Helen ithak thakatli. Sudi mitsuda yauramde ya school mathantani. Bridget, Mona, Leo, amadi mairabana chingbasing irenjana phamlibada obada chakningdabana loire. Adobo ya school na mahabu kausilakle. Birigi hek mamangda chokriya mahangi. Adoga mairabagi hek nakanda ama. Bridget na ahal oibana ahal adogi mang thana hek phamjinba pamdraduna. Helen su upay leita tapli changsilak laga. Mairabagi hek thangnaba aduda phammi. Ya school na noktuna onsilai. Napa hoidi aruba thabak leiri haiduna lagdre. Yamna chamma dinner ni. Hangoiga no ko sana. Helen sana nokladuna makok to tapna nomi. Ya school Sir Bridget ka atay wari sanagre. Mairabasu mayok na badag phamliba Leo ga wangang naribado Helen sana yenglammi. Nupa adudi mahabu yenglagti. Matang sum yenglubada wakal amada ongduna phamliba Mona boi. Matang chanana Mona na sumabu yenglai. Mitjana ringi mahusagum noklubani. Adobo Mona handuna noklagti. Mamay do nakal amada laythoki.
ꯃꯇꯧꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯈꯪꯂꯕꯁꯨ ꯍꯦꯂꯦꯟ ꯃꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯒꯤ ꯃꯇꯥꯡ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯃꯩꯔꯥꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯌꯦꯡꯂꯛꯇꯦ꯫ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯥꯌꯣꯛꯅꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅ ꯍꯦꯂꯦꯟꯁꯅꯥ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯥꯗꯤ ꯗꯤꯅꯔꯗꯣ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯗꯤꯅꯔꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯍꯦꯛ ꯁꯦꯠꯄ ꯃꯑꯣꯡꯗ ꯀꯣꯐꯤ ꯀꯂꯔꯒꯤ ꯁ꯭ꯀꯔꯠ ꯁ꯭ꯋꯤꯠ ꯑꯃ ꯁꯦꯠꯂꯛꯏ꯫ ꯃꯊꯛꯇ ꯂꯤꯠꯂꯛꯄ ꯑꯄꯥꯕ ꯏꯚꯔꯤ ꯀꯣꯠ ꯑꯗꯨ ꯍꯨꯃꯥꯡ ꯁꯧꯔꯛꯂꯦ꯫ ꯃꯊꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯎꯪꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨꯁꯨ ꯁꯣꯛꯁ ꯌꯥꯎꯕꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯥꯒꯠꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯡ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯍꯥꯏꯐꯦꯠ ꯇꯛꯅꯗꯨꯅ ꯑꯣꯂꯥꯡꯕ ꯑꯗꯨ ꯈꯥꯡꯉꯤ꯫ ꯂꯤꯑꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯩꯔꯥꯕ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯇꯦꯕꯜ ꯃꯆꯤꯗꯨꯗ ꯅꯦꯞꯀꯤꯟꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯄꯨꯟ ꯑꯗꯣ ꯃꯈꯨꯠꯅ ꯈꯖꯤꯛ ꯏꯟꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯂꯤꯑꯣꯗ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯃꯩꯔꯥꯕ ꯇꯦꯕꯜ ꯃꯈꯥꯗꯨꯗ ꯇꯞꯅ ꯄꯥꯛꯊꯈ꯭ꯔꯦ꯫ ꯍꯦꯂꯦꯟꯁꯅꯥꯁꯨ ꯃꯩꯔꯥꯕꯅ ꯄꯥꯛꯊꯈꯤꯕꯗꯨꯗ ꯃꯈꯣꯡ ꯂꯦꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯇꯞꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯑꯣ ꯃꯆꯜꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯍꯦꯂꯦꯟ ꯃꯥꯒꯤ ꯄꯥꯈꯠꯄꯗꯣ ꯐꯥꯊꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏ꯫ ꯃꯩꯔꯥꯕ ꯍꯦꯂꯦꯟꯁꯅꯥꯒꯤ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯎꯞꯂꯤꯕ ꯁꯣꯛꯁ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯇꯅꯧꯔꯕ ꯈꯣꯡ ꯑꯗꯣ ꯏꯪꯂꯕ ꯐ꯭ꯂꯣꯔꯗꯨꯗ ꯏꯔꯦꯟꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯏꯪꯕ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯊꯦꯡꯂꯛꯄꯗ ꯁꯅꯥ ꯏꯕꯦꯝꯃꯗꯨ ꯁꯣꯔ ꯅꯦꯠꯇꯥꯏ꯫ ꯃꯗꯨꯗꯇ ꯃꯩꯔꯥꯕ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯁ꯭ꯄꯨꯟꯗꯣ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯍꯥꯟꯅꯒꯨꯝ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯂꯤꯑꯣꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯃꯗꯤ ꯆꯦꯝꯕꯔ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯂꯩꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯠꯁꯨꯗꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯂꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯗ ꯃꯤ ꯊꯥꯗꯨꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯃꯦꯟꯖꯣꯔ ꯃꯤꯠꯁꯨꯗꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤ꯫ ꯗꯤꯅꯔ ꯑꯗꯨꯅ ꯑꯆꯝꯕ ꯑꯣꯏꯕꯅ ꯌꯥꯏꯁ꯭ꯀꯨꯜ ꯐꯔꯦ ꯐꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯃꯛ ꯍꯥꯏꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯒ ꯃꯤꯠꯁꯨꯗꯥ ꯑꯃꯗꯤ ꯃꯦꯟꯖꯣꯔꯗ ꯂꯣꯟꯅ ꯇꯝꯂꯦ꯫ ꯏꯃꯥ ꯁꯤꯕꯦꯝꯃ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯀ꯭ꯋꯤꯟꯁ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯌꯥꯅꯆꯦ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯗ ꯂꯩꯇꯦ, ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕꯗ ꯂꯩ꯫ ꯏꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯃꯛꯀꯤ ꯌꯥꯊꯪꯅ ꯏꯈꯨꯠꯃꯛꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯩꯐꯝꯗ ꯊꯝꯂꯨꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯠꯁꯨꯗꯥꯗꯤ ꯋꯥꯟꯊꯒꯗꯧꯔꯦ꯫ ꯑꯇꯩꯅ ꯅꯠꯇꯅ ꯃꯩꯔꯥꯕꯗ ꯂꯩ ꯇꯥꯕꯗ ꯃꯦꯟꯖꯣꯔꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ, ꯑꯗꯨꯕꯨ ꯄꯣꯠꯁꯛꯇꯣ ꯑꯩꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯅꯧꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯆꯦ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯦꯅꯣ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏ꯫ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯈꯤꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯦꯟꯖꯣꯔ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯇꯔꯪ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯠꯁꯨꯗꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯀꯔꯤꯒꯤꯗꯃꯛ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯅ ꯆꯦ ꯑꯁꯤ ꯃꯩꯔꯥꯕꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯆꯦꯟꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯤꯠꯁꯨꯗꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯦꯟꯖꯣꯔ ꯍꯥꯟꯅꯅ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕ ꯀꯦꯟꯗꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯔꯤ ꯃꯨꯠꯄ ꯑꯃ ꯃꯩꯈꯣ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯆꯪꯁꯤꯟꯗꯨꯅ ꯆꯨꯈꯠꯂꯤ꯫ ꯃꯊꯧꯗꯨ ꯇꯧꯅ ꯇꯧꯅ ꯏꯪꯊꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯍꯦꯂꯦꯟꯁꯅꯥꯕꯨ ꯔꯣꯕꯔꯠꯀ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯛꯇꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯑꯁꯣꯏꯕ ꯌꯥꯗꯕ ꯑꯔꯦꯞ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯂꯩꯇꯅꯕ ꯍꯦꯂꯦꯟꯁꯅꯥꯕꯨ ꯃꯩꯔꯥꯕꯗ ꯑꯣꯏꯅ ꯊꯥꯖꯕ ꯇꯥꯔꯦ꯫ ꯀꯝꯗꯧꯅ ꯃꯦꯟꯖꯣꯔ, ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ パꯏꯈꯤꯕꯗꯨ ꯑꯩ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯋꯥꯔꯥ? ꯃꯦꯟꯖꯣꯔ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯇꯞꯅ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯏ, ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯤꯈ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯆꯦ ꯑꯗꯨ ꯂꯩꯔꯕꯗꯤ ꯑꯣꯏꯅꯤꯡꯕ ꯃꯤꯅ ꯅꯤꯡꯊꯧ ꯑꯣꯏꯁꯅꯨ, ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯆꯦ ꯑꯗꯨꯅꯤ꯫ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯂꯤꯕ ꯑꯁꯤ ꯃꯩꯔꯥꯕꯅ ꯆꯦ ꯑꯗꯨ ꯂꯩꯔꯦ ꯈꯪꯂꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯀ꯭ꯔꯤ ꯑꯗꯨ ꯀꯔꯤꯒꯤ ꯗꯤꯀ꯭ꯔꯤꯅꯣ ꯈꯪꯂꯕꯅꯤ꯫ ꯃꯥꯅ ꯈꯪꯂꯒ ꯂꯣꯠꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯕꯗ ꯐꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯧꯔꯕ ꯃꯤꯠꯅ ꯎꯏ, ꯃꯩꯔꯥꯕꯅ ꯍꯦꯂꯦꯟꯁꯅꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯠꯅꯕ ꯉꯝꯂꯣꯏ꯫
masiga loina loinana mahaki aronba pumba Helen da soidana haigani makhoi aning bata thunglaga loire khanba tungmangi ingdaba sakti pambana amadi ahenba pambana khanthaba ngamdraba wakhal aduna pumnamak maikei amada thaidom lamlaga madugi oirakpa yaba adomda khankhre mitsuda dinner chaba loiduna ingthana phamnarakpa tanjani Yaskol do atay wari sarambadai mayam do onsilaklaga hairei Angang sa ngasi ipana achangba dinner ama sinduna nakhoibu kauribasi imungsing asi kana natti haiduna achetpa wari si migi chindagi tadringai aikhoi hana khanglasi haiduna kaubani mayam do yaskol da loina yinglei makhoi gi meeting puba wahi aduda yaskol nongladuna hai Naha oibusingi pukning wakhal bu lepthokpasi haunade adubu ningthau konungshida ningthau macha oina poklabadi khongthang khuding khurongni aigi icha ibungo marimak mapung marei fare matik chaba imung amamam thiduna makhoi bu luhongbirage haina leple wahaidu de Helen sana Robert na haikibado ningsinglaga mihul chongba horakle tofam khangda ye thangba khubi aduna Oi thangba khudombi maton aduda khuzinduna tapna khotli mairabasu adu mangai Nongma namidang wairam ama Helen sana na ahal masel hainarani haikiba ado ningsinglei ma mafam aduda leininglaktre adubu tangai fadana phamduna lei matang aduda yaskul Brazil tapna onsinduna hairei Marupka kupna khanaraga lepkhrabu warido ngasigi tanja asida arepa ama ngangbagi matamdo lakle aigi icha loyumbadi mai asida laichuduna leire mabu ngaiba yararoi aduna marupki icha mona asi aigi icha angauba yai masigi imau oibagi wafamdo thabak oina pangthoklasine asumna pullengei angangsinggi wasu tarasi Helen sana sangtak tawba khuzin aduna mathanda khochabada khudombi adu I thokle mikup aduda haurakpa pakhatpagi hul aduna tawfam khangda hogotnaba hotnarakle adubu nakanda famliba mairaba kana uhanda nupidugi khuttu pharai chatkhinu haibagum yamna china pharai ma sana ibe mabu mafam adudagi chalhaningde nakongda tariba adu minambani maha khangde mahaki thausin natte mahaki apama natte asumna yamna haininglei adubu mafam aduda mikup ama phauba panthabagi apama leitraba Helen sana mairabana china phariba makhut ado makhutna lauthoklaga phamlambadagi phuk hagotuna hairei Pabu Uncle masangam de haibado telephone tawtuna kamdauri hangsaroge Wahai du da yaskol irai laini Helen bu thadokle Mana thongzul wang malan khibaga mairabasu phuk hogolakpani adubu ngasaidagi tumin leiramba monana khangkau kaurei Yambo Chatki hotnaramba adu chaplep-laga yingi mona chimbal tapna lengladuna noklaga makhatai Ining thau pabonggi ya thangse Yambongga punna lawmina siba Si haiduna hagotuna laklaga mairabagi nakta lepi Nupaduna ngakna yenglibado ursinna de mona Yaskol da onsanduna makoktu tapna nonthai Ya thang lawsari haibagum